ꯈꯨꯔꯨꯝꯖꯔꯤ Elite TVꯒꯤ ꯑꯗꯨꯝꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯣꯛ ꯃꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯂꯩꯕ ꯒꯦꯁ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯅꯤ ꯔꯣꯕꯥꯔꯠꯄꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯔꯣꯕꯥꯔꯠ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯐꯦꯁꯟꯒꯤ ꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯪꯈꯤꯕꯅꯣ ꯀꯃꯥꯏꯅ ꯄꯥꯝꯖꯔꯨꯕꯅꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ inspiration ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯄꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅ ꯁꯤ ꯐꯤꯜ ꯆꯪꯈꯤꯕꯅꯣ ꯁꯤ ꯐꯤꯜꯗ ꯇꯥꯃꯣ ꯑꯩꯗꯤ ꯆꯪꯒꯦꯅ ꯇꯁꯦꯡꯅꯗꯤ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯁꯤꯗꯤ ꯃꯇꯝꯗꯨꯗ ꯁ꯭ꯀꯣꯞ ꯍꯧꯖꯤꯛ ꯂꯩꯕ ꯁꯨꯃꯥꯏꯅ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯗꯤ ꯍꯧꯔꯛꯄ 1999 98 ꯇꯒꯤ ꯑꯗꯨꯝ ꯑꯩ ꯃꯦꯀꯞ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯗꯤ ꯍꯧꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯀ꯭ꯂꯥꯁ 8 9 ꯑꯗꯨꯃꯥꯏꯅꯗꯤ ꯀꯥꯔꯤ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯪꯉꯤꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗꯤ ꯍꯥꯏꯗꯤ ꯑꯦꯁ ꯑ ꯍꯣꯜ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯏꯔꯁꯨ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯅ ꯊꯕꯛꯅꯦꯅ ꯈꯜꯂꯒ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯊꯕꯛꯁꯤꯡꯒꯤ ꯊꯕꯛ ꯅꯠꯇꯦꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯁ꯭ꯀꯣꯞ ꯂꯩꯇꯦꯅ ꯈꯟꯕ ꯐ꯭ꯌꯨꯆꯔꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯂꯩꯇꯦꯅ ꯈꯟꯕ ꯑꯌꯥꯝꯕ ꯑꯍꯟꯁꯤꯡꯗ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯥꯡꯖꯟꯅꯤꯗꯤ प्लान तौगिदे अदुबु पामदी पामगा फैमिली रेस्ट्रिक्शनदगी ऐसे एंट्रांस थारबा मतुंगदा अदुम खल्लगा अदुम तमदना अदुम तोखरे देन ऐसे अदुम लाकांदा आई स्कूलिंग से टिल 10 स्टैंडर्ड पोबा ताउ आई कनो डॉन बॉस्को चिंगरोम तोरे अदुलोर मतुंगदा 11 12 से आई मपाना चंगबनी बेंगलोरदा अदुना चंगा कांदा हाइडी वखलोन चमु बेंगलोर कांदम खेनरमेबा मीसिंगसे देन अदुगी पर्सपेक्टिव तपना तपना उरा कांदा ngसाई ऐसे मु नहोना ngसाई पाम पोचे तपना पाम मु होरे so then I started working on हाइडी मेकअप से तपना दम तौबा होरे अदगी आई लेरम हॉबी सिंगसे खोगी curricular activities होइना कॉलेज की अथॉरिटीज सिंगसे ngon तो हलक होरकपा अदगी ngonda ऐसे सी करियर से चंगिंग ने वखन तम माइन खले लाइक टी साइट अम दम 11 12 से मपान दम तम दम आई कनो से curricular activities होइना एक स्टार्टअप तौरकपने देन later on adum college ki matam di adri state level gi haidi competition gumba de college authority university level gi program gumba mayam se yor akanda participation tor akanda haidi winner gumba oirakpa adu engon hen inspiration power pa ise kai gumba khare tawba ngam dong mali da khalakpa adumaina then I say formal training oina I say fashion designing da matam dra changba gam gi since I education line amarom da chatlabanina then but koina sagi kano idel lakpo matam da haidi as a career wise when lakpo matam da sagi career in direct changbo su ki ba confidential laitaba matam du da adagi market chu matam du da khoina completely angang su oibanina aduga mapan lamgi market chu completely understand tawba ngamdabanina khoina masagi oigatra oiroidra have possibility su isada confidence laitaba haitare aduduna still adubok ta dum nungnang ba madum poi by the time I say dum 12 loiraga khoi family khangdana I say dum tamna dum macha thabong macha chatpa hore haidi akhoi gi college ga khoina competition ga chatkanda judge oiramba singjayam bana haidi experience oiba mi sing industry mi sing adum laamme ba adai kanana no sitoi se kamain to winner do kanano unani kind of backstage chang padigi khoi Bangalore one of the renowned person haitare haidi Prasad Bidapan ma se ma nai thengna kan backstage unara kan nang card piname nang ai office la on hai andai su ma unaba chatle and then first time I did I failed means haidi mag expedition ju yodre then second time am da is opportunity am phange then it was a very big show adra ma se ngona nang ki bala o si je makeup artist was like trade duna immediately lakte yaro hai kana sing ngai chala kan that was my first break adu da chala kan to hore to kan chi da then journeys at mind toraga tapna industry mi khangna ba hore haidi aduna maram oir paisa tan phore sentok lambi moi thok phore adugi lakting da maruna khoi manipur da di society se khoi yamna conservative oiba society mu oigani aduga haurak pa da haiba tai khoi leiba sing si khoi gi trans ki oiba issue myam su le aduga masai makeup ki chalakko matam sida di khoi ima pabung na khangba horak pra da ima babung na khang makeup se yum da chali matam da di khar khar di khang ga su ngasagi tumin taw aduna makeup box se khoi gi lekai da thamba gumba adigi ai matam da khoi jeni khurai na leise ai ga ma ga dum yam nungshina na loinari thain di hongna ai
almost like 98 99 matam adwaidagi aduna matamduda mana khoidigi am senior ne khoina magi junior ne amna adu matamduda mongonde makeup box ko wairaga tumin makeup chapa hore adu matamda dum aduga yumna khara khanga kanda adum phuba chaiba khara dum tawi tawdaba nate adagi lekaina adum ngangna ba makeup chapa khotpa adu tawada tawba lila phala drama yauba khotpa adum nakandoina puthogo hina ka haini mi singse haidi betrayal tawbai tap tawba dagi akhoina tawriba thabak se accept tawdaba tap ta adugumba dudi yam chaung thengna re tamo dum okay adu khoina khoi class 10 bau karak ba hai tari ko khoi class 1 dagi karak kandu da matam dum sam sang abra na sang dabra kamai tabe aduga matam du sam sangning aga su sam khakning ba sangning bagi po ga su haidi matam du di yamna isana paisa thoktree independent lecture school tambanina school da ka shu sam kitang sangalak padum kakhala le ka haidi kaktam nam pui badum narum ko pe aponte aduduna adum restriction line na phanam sangning aga su anything do yam restricted oina lerak panina haidi matam du di independence phangdam na sam sangakte haidare I since I studies oina give up torok tabanina matam du adugi situation da lakhe ta bawna khoi gi fashion da changing mi se masai bu de habet pan biram na kana gum ma uru ba na ta hoi khoi ji makeup ki khara chalak pa me ma hore ko sigi designing gi lams sang gi na sa kamai chana thula duga designing se mu bangalore tamak pura kamai tabu designing tamo ta seng na haraga di designing lines completely tamaktre I di education wise one chakhi matam da I psychology one tamai graduation I psychology de torok pani then I master tor clinical psychology they specialization loraga then I MPhil torok pani then I applied for my research makhata na mung tawai PhD mu apply toroga tamai na I subject ama chat pani but side by side adum I adum matam do like tam na dum side tor ma kaina da education je ngon dem important oi ba kain part of me tap khalak pa dagi since akoina ka hani gender gi matang na tamon lakpo do haidi akoi se mainly mayam na khan ba akoina ke ba pa me hai tari hoi akoi sana feminine changba femininity changba siguma maram oiraga ke ba pa mini moida like tam ba dikai oini ge oi roida bani na ka mai khan be wakalam lai do ai wakan lon da su haidi I would become an educated person from apart from beauty industry na taba topam dagi I should na qualified oibam di oige adu atopa tawge si tawroge hai wakan ai so yam matam khanju khalleba adu dana I side to the successful oina education do I give up tawgi de dum tamme du tam na I changkhib ne dun after that I tam hodra matung da I say National Institute of Fashion Technology na tawo ko yang tawba NFT is a guest faculty in Khanbane I experience aduga Bangalore ai market achawa ma boom lai ra kan da di haidi since I say achawa project mai am phang pa di moina experience so ai pamak pa di students ka share tong na na I say aham entrance har ga NFT da khallaga haidi Mumbai NFT phangaga khoi parents na tam ya da tam gi da bani na sai I want to some emotional oi bam poke aham nga e matam da kabita na director oi matam no nifta adumana styling gi paper mi awe fashion styling na tamo designing na taba akhoi gi mainly in a low do part technicalities na taba khoi experience industry da tarok mayam je si students mayam ga share taw na bana tanja ma lawra ga moina paper am hape optional paper ma si gi guest faculty oina I se khalleba aduga phana kuina sang na tawra me aduga technically oina designing oina changbadi changidre kaino ham tamda I want da du matam lagidre ya to education line da laibani na aduga when I get into it, I say inspiration. Just saying, na haragadi Manish Malhotra na Bollywood ki di am powerful designers eh. Haidi mama samaksu haidi fashion designing tam dana dum haidi master mind oira kibaneva. Oiraga haidi dum costume toram badagi mi pi khara se piram badagi mind torakanda magi inspiration da torakanda technical teas may am dum dumana dum experience na learn toraga mama san changim ni. Adutari why not I cannot become a designer to ma su taw khiji saina an khalaga haidi he was one of my inspiration hai tare designing field di aduna haidi as a person also my makhara su dum haidi show ani home work tawre aduna haidi my personality mana tawbo khot me am sing loi learn tawba dagi each and everyone haidi designer India da yamba ai loi work tawzare tamo haidi moi mamang da ina as a independent designer like tringai da moi marak ta dum yama work to almost India da haidi I have did for everyone. Everyone designer almost 95% of the designers in India I have worked with them. Aduna haidi adugi experience am duloi learn to rakanda I so something startup amma ai gi tawge na khalaki bai tare nga sa ai na pamam bani na adubu do ai educational lines amma oi hitar shu haidi professional lines sida changaga ai si oira kadra kain khallaga dumaina ai khong thangzalakhin okay maruina khoi Bangalore da leire Bangalore gi matung sta khwai digi ahan ba so hai tare ko
रेम द थोला लगा मॉडल में आम थोन बिसे करम बच्चे दनो अदुगी मिकुप आन बा ना खंजर में आम खल्ला कांदा रेम द पुथोगा मॉडल में आम पुथोगा ना डिजाइन तोबा आइदर मणिपुर की ड्रेस होबे नतगना अतोप की ड्रेस होबे आम करा तो अहम बसे बेंगलोर तो की तमो ताज वेस्टर्न होटल तो की यहां हान बसे 2011 ने 2011 की दिसंबर की तांग त्रामा थोड़ी तो की बने दुगा हाइदी सी शोज कमाइन तो हम तमदा since in industry the makeup artist moina kuina lairak panina ngasagi connection se loina mak mayam da dum khangnara banina haidi dum mayam du dai opportunity sik taweba aina ai platform am pvo ai Sanjoy na ai apam bane du duna yara kanda du ai outfit sing jong nang ut mai tan ja se tawjagi hairaga touch western dai han boina haidi tata motor gi gari launch so when mit da ai outfit set laga launch taweba that was my first show aduna haidi it's a big dream come true haidi sa thazaru deba da mayam sai ahama collection du ubu da hojiki choreographer oi se bombay dagi achla sas de bana mana oi bane aduna haidi ma sa ai di seng haidi mentor chowom ne hining industry da ma haidi fashion director na thabak piri mayam se tamo moina ya manga tane ba fashion director na pi ba khoi film gi da maina fashion director tongan lei aduna mana haidi at mind or guide to pirakanda ai changa akana industry opportunity pirakpan then I got the Titan show gi so ai garments tawgre then Titan gari launch so bada then mathang dum phange aduga haidi Manipur yoin outfit se aina tawgen khalakki bise kai no haim tamda ai se design je tawba khara hora akana tamo aina wakhalom da marom lakhi ba haidi western outfit tawbodi mayam su leire designer adubu looking into the market perspective am su yeng second da matamduda aina startup tawramba matamda khoigi Manipur da kai hani akhui traditional fashion da pusalak pa ithin je am kana wangdri ba amoi chu dum kangbiram ba yai haidi suddenly huji khaktane yam hype lai se na matamduda haidi mi emphasis se am kana handloom da textile sis na koi fashion gar runway ga chatmina ba yai se koi thaina matamda show da khara dum traditional show ni kain tawbudi tawraga show sida yam kana kok thada da na pura market cha chaw market ma puthorapani kai je ai wakhan tawrude dubu ai wakhan na khalakhi ba haidi as a person moina represent tawraga khoina mapanda chalakpa matamda country imda represent tawraga akhoina chalakpa matamda haidi yam important oi base ai gi culture ai gi tradition ai garments ai gi textiles this ne am chawba role am lowe have base I understand tawi secondly aina technical oina fashion designing tamak panat khidabani na tamo ai wakhana su lakhi ba ai gi on back to the base hai tare ko ai gi lei hauri ba ai gi lamdam je sida laga haidi ai kamaina khut tharaga ai handloom je changaga kamaina handloom je anoba mong da revive tawraga fashion connect tawraga chatlaga naha sing sida akhoi gi traditional kaino se kamaina pamhan ba pukka da ge ba wakhal je si wakhan ga loina raga ai sida khut thaba hogi bani duga Manipur han boina traditional haidi garments the show tawbase 2013 gi January gi tang taruk Imphal hotel da tawkhiba that was my first show in Imphal adugi mamangda Bangalore utkre adu na 2012 ki March ki tang kolum doida ai adu na studio launch am hai adu ina collection round ma ai Manipur gi outfit half can hai moida ina request away haidi moidi western outfit du Indian outfit tarok pada ina akhoi sem unique oi pot am ne adu na ai adu marak half can hai kan main taraga matam do di koi su new nauribani na akoina haizaba nonjaba myam darkar oi ki ba haidi akhoi da kanamta anobo mi oi ribani akhoi pot utlu na traga na si platform se low hai se matam du thok tri ba na main tarakanda ai journey se tamo spina lakhibane then eventually click tawra chatkhiba hai ta maduga nungai ba hai ta akhoi gi atop international ki model me am su khoi unabira mani ko aduga khoi haji powder leiba gi Bollywood ki hai ta re me am sing si khoi gi makeup to bugumba aduga magi costume to bugumba kana no sangai re me am kana to akhoi outfit set padi tamo khoi gi Susmita Sen set kre Bruna Abdullah set le dan Kriti Sanwan set kre dan Kangana Ranaut set kre Miss India da dum haidi mayam set kre haidi lot of Miss India they Miss England set kre aduna haidi lot of series aduga makeup ti tamo ai yam tore makeup ti am thin tor kre haidi even Deepika Padukone hoina start torok pa matam career horok pa de hongna ko makeup tore more than 25 films South India da torok kre Bollywood the 6 film marom torok kre makeup ki wadi yam torok kre du Manipur da dum luhong bagum kai khara ka marak ta loba na tana haidi ngonda aduda hena kano thadana matam slate reba kaino focus
ꯄ꯭ꯔꯣꯗꯛꯁꯇꯣ ꯑꯩ ꯑꯃꯗ ꯄꯤꯗꯕ ꯌꯥꯔꯛꯇꯕꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯒꯥꯔꯃꯦꯟꯇ ꯑꯥꯎꯠꯐꯤꯠꯇ ꯑꯣꯏꯅ ꯄꯤꯔꯒ ꯑꯣꯏꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯍꯦꯟꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯆꯥꯎꯈꯠꯂꯛꯅꯕ ꯑꯩ ꯏꯁꯥꯒꯤꯁꯨ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇꯁꯨ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄ꯭ꯔꯃꯣꯠꯁꯨ ꯇꯧꯍꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯅꯕꯅ ꯑꯗꯨꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯆꯥꯎꯅ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯦꯖ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯄꯣꯠꯁꯤꯡꯁꯤ ꯎꯠꯂꯨꯕ ꯃꯇꯝꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯚꯟ ꯁꯦ ꯋꯥꯡꯒꯩꯕꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯥꯅꯤ ꯐꯤ ꯍꯥꯏꯔꯣ ꯑꯃꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯕꯗ ꯃꯥꯒꯤ ꯀꯂꯦꯛꯁꯟꯒꯤꯗ ꯁꯣꯔꯨꯝꯒꯤꯗ ꯑꯗꯨ ꯇꯧ ꯇꯥꯔꯗꯤ ꯃꯃꯟꯗꯣ ꯌꯥꯝ ꯍꯦꯟꯕꯅꯤ ꯀꯥꯏꯕ ꯃꯥꯔꯀꯦꯠꯇꯒꯤ ꯈꯦꯠꯅꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯅꯕ ꯂꯩꯀꯣ ꯑꯗꯨꯝ ꯑꯁ ꯃꯥꯒꯤ ꯁꯣꯔꯨꯝꯗꯒꯤ ꯂꯧꯔꯗꯤ ꯇꯥꯡꯉꯤ ꯑꯗꯨ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯕ ꯁꯨꯝ ꯑꯃ ꯑꯅꯤ ꯀꯥꯏ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯍꯤꯡꯕ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤꯁꯦ ꯇꯁꯦꯡꯅ ꯍꯤꯡꯕ ꯌꯥꯔꯣꯏ ꯇꯥꯃꯣ ꯑꯗꯣ ꯃꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯦꯁ ꯑ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯄꯔꯇꯤꯀꯨꯂꯔ ꯄꯔꯁꯟ ꯑꯃꯅ ꯗꯤꯖꯥꯏꯟ ꯇꯧꯔꯤꯕ ꯑꯥꯎꯠꯐꯤꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯐꯔꯠ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯄꯣꯠꯇꯨꯗ ꯄꯔꯇꯤꯀꯨꯂꯔ ꯄꯤꯁꯇꯨꯗ ꯍꯥꯏꯗꯤ ꯌꯨꯅꯤꯛ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯤ ꯌꯦꯡꯉꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯅꯣꯔꯃꯦꯜ ꯂꯦꯟꯁ 18 ꯌꯣꯟꯕ ꯃꯇꯝꯗ 25 ꯌꯣꯟꯕ 5-6ꯀꯤ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯣꯠꯁꯤꯃꯗꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤቭꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯄꯤꯁꯇꯨꯃꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯆꯥꯔꯖꯦꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯗꯨꯗ ꯌꯥꯖꯔꯒ ꯌꯣꯟꯕꯅꯦꯕ ꯑꯗꯨꯗ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯃꯤꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯨꯒ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇꯒꯤ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯔꯦꯅꯥ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯤꯗ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯁꯦ ꯑꯥꯏꯗꯔꯁꯦ ꯔꯥꯅꯤ ꯐꯤ ꯑꯣꯏꯕ ꯌꯥꯏ ꯋꯥꯡꯈꯩ ꯐꯤ ꯑꯣꯏꯕ ꯌꯥꯏ ꯃꯌꯥꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯃꯥꯒꯤ क्वालिटी लेने बाद एट द सेम टाइम डिजाइन जो आपसे लगा अंदा इंटरनेशनल की एरेनादा कमाइन तो इमो रिस्पांस कमाइन ले सिगी पोचे तामो हेक उब मतमदा मखोइदा दुम तोंगानबा मखोइदा अपामबा दगी यूनिकनेस ओइबनिना मी म्याम मरक गाउन से मरक तुदा आई फनेक फी पुथोगान उरगानदि वाओ हाइबदि हाइबा तामो अदुमकपु फनेक फी हाइबसमक्तबु अखोइ फनेक खुसे खरसे लुइ हाइतारे अखोइ मेतेदबु खर लाइन थोकवानेबा अदुबु अतोप लम नॉर्थ ईस्ट लेबा तो म्याम सिगा अखोइगा असम गजु अखोइगसु अदगी फनेक खुसे याम खेनेबा अदुना सिगुम खितम कॉम्प्लिकेशन अमा तामो लैबनिना मखोइने याम यूजुअली मखोइदि एक थिंजलगा सेटपा पाम्बा कांगुनेबा सिना हारगदि अदुना मरम ओइरगा अखोइगी मार्केट से अखोइने सेम ngamde अदुबु लुकिंग इनटू वन साइड ऑफ पर्सपेक्टिव ति येंगागदि अखोइना समना हाइबदा वेरिएबल गारमेंट्स ओइना हाइदि ड्रेस ओइनागा सेमबा अदगी फुरिट ओइनागा सेमबा अदुबु खोइ इश्यूज मयामसु मु कल्चरल मिसइंटरप्रिटेशन तवे हाइबगी अदुबु मयामसु लैबनिना सिगी मरकसे आइगी आइडिया ओइना हाइरगदि सेंगना हाइरगदि टेक्सटाइल ओइना खोइना सेमबीबा हाइतारे हाइदि तोंगानबा फुरिट तुनबा खोइना फी योलगा रोल लाप सुमाइना अखोइना फैब्रिक ओइना सेमनबीबा फी लेरिबा पोतु कक्थटपा नतबा अदुमाइना तौरगा अखोइना इयोंगदा साहल मतुंगदा सी पोचे अखोइना हाइदि वेरेबल ओइबा आउटफिट ओइना सेमबीबा हाइतारे हाइदि फुरिट ओइरो अदगी नुपागी कुर्ता ओइरो दगी नुपीगी कुर्ता ओइरो सेमबजे अखोइना मांगासागी कॉटन दो ओइसु हालागा अखोइगी हैंडलूम दे अखोइ मणिपुरगी दुम ओइदुइबा सेम काइंड ऑफ वर्क ते ओइदुइबा अदुगा नासागी पर्टिकुलरली पीस तो हाइदि एक्सक्लूसिवली फॉर मेकिंग हाइदि आउटफिट सेम दबैदा मगदा फैब्रिक ओइना सेमगा अखोइना सी पोचे वेरेबल आउटफिट्स ओइना सेमगा मार्केट थादुर सिचु सुदना चक्कनी थाजै अदगी सेकेंडली सारी फुल हायरसु होय अखोइ मणिपुरदबुदी सारी से अखोइगी ट्रेडिशनल ओइना कंसीडर तौदबनिना हाइदि इंडियन मेनलैंड इंडियन मार्केट येंगुरगदी सारी से सेंग हायरगदी केगुम अखोइना सी पोचिदा फजना खुद थादरगा हाइदि मपान लमगी दमकता फजना साबीरगा हाइदि अखोइना केगुम सी पोचे अखोइ डिजाइनर चौबा मल्टी डिजाइनर स्टोर गुमबदा थंबदा सुचो सोइदना तामो सी पोचे चटकनी दुगा अखोइ मणिपुरी हैंडलूम हाउस कुंबा लैबा हाइदि सिदा हैंडलूम हैंडीक्राफ्ट हाउस मैम लೈ मैम जे केगुम अतोपा सिटी जा हांगबदसु अखोइना सिगुमबा मपान गी ओइबा मोरली मोइन ओइन वेरेबल ओइबा आउटफिट सिंजे सी सिंजे थम्मकाना सुचो सोइदना मार्केट से चटकनी थाजे केगुम हमदम अखोइगी तोंगानबा यूनिकनेस अखोइगी तोंगानबा चार्म जे वी डोंट गेट एनीवेयर एल्स इन द वर्ल्ड हाइदि चलो मफम खुदिंगमक्ता अखोइगी सी तोंगानबा फजबा मा लैजरीबा अखोइगी मणिपुरगी योंगी फजबा सिदा हटपदनी खंगदे माई क्वालिटी दिन खंगदे कांचीपुरम लैरी दगी कलकत्ता गी लैरी ओडिशा गी लैरी मैम लैबा हैंडलूम से मरकसा अखोइगी तोंगानबा यूनिकनेस हम लैजरीबा अखोइगी मैतै नुपी फिसाबी जिंजे अदुना सी जिंजे तसिंग हाइदि अखोइना समहाइबदा नहा सिंगजिगा इनोवेटिव आइडियाज
ꯈꯪꯉꯤꯕ ꯅꯍꯥꯁꯤꯡꯁꯤꯒ ꯍꯥꯏꯗꯤ ꯍꯦꯟ ꯇꯨ ꯍꯦꯟ ꯋꯔꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯔꯛꯑꯒꯗꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯇꯥꯃꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯤꯕꯔ ꯐꯤꯁꯥꯕꯤ ꯍꯥꯏꯔꯤꯀꯣ ꯔꯣꯕꯣꯠꯀꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯏ ꯂꯣꯏꯅꯔꯒ ꯂꯩꯕ ꯑꯩꯈꯣꯏ ꯐꯤꯁꯥꯕꯤ ꯍꯥꯏꯇꯥꯔꯦ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯕꯗꯧꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯁꯦ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯤ ꯍꯧꯖꯤꯛ ꯃꯣꯏꯗꯒꯤ ꯁꯥꯔꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯃꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯔꯨꯝꯁꯨ ꯍꯥꯡꯉꯦꯀꯣ ꯑꯗꯨ ꯀꯌꯥꯝꯅ ꯍꯧꯖꯤꯛ ꯊꯕꯛ ꯄꯤꯔꯤꯕ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯑꯩꯒꯤ 180 ꯋꯤꯚꯔꯁ ꯂꯩ ꯍꯧꯖꯤꯛ ꯆꯥꯝꯃꯒ ꯃꯔꯐꯨ ꯂꯩ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯒ ꯗꯤꯁꯥꯏꯠ ꯇꯧꯅꯔꯒ ꯃꯣꯏꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯂꯣꯏ ꯇꯧꯕꯅꯦ ꯍꯥꯏꯕꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯐꯤ ꯑꯃ ꯃꯣꯏꯗꯒꯤ ꯂꯧꯕ ꯍꯥꯏꯁꯦ ꯃꯈꯣꯏꯗꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯤꯁꯥꯃꯟ ꯑꯃ ꯄꯤꯗꯣꯔꯤꯕ ꯇꯥꯃꯣ ꯐꯤꯁꯥꯃꯟ ꯑꯃ ꯄꯤꯗꯣꯔꯤꯕ ꯑꯩꯒ ꯃꯥꯒ ꯃ꯭ꯌꯨꯆꯨꯋꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯅ ꯌꯥꯅꯔꯒ ꯃꯤꯗꯣ ꯅꯝꯍꯠꯂꯒ ꯄꯤꯕ ꯅꯠꯇꯕ ꯑꯩꯒ ꯆꯍꯤ 5-6 ꯁꯥꯡꯅ ꯂꯣꯏꯅꯔꯛꯏꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒ ꯃꯥꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯔꯦꯠ ꯑꯃ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯇꯧꯋꯦꯕ ꯁꯤꯒꯤ ꯔꯦꯠꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯤꯔꯒ ꯍꯥꯏꯗꯤ every piece 사ꯔꯛꯄꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯔꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯌꯥꯔꯟ ꯃꯥꯅ ꯆꯪꯉ ꯄꯩꯁꯥ ꯁꯦꯝꯄꯣꯠ ꯄꯨꯊꯣꯛꯆꯔꯒ ꯇꯧꯕ ꯉꯝꯗꯕ ꯑꯗꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯉꯥꯏꯔꯦ ꯍꯥꯏ ꯁ꯭ꯀꯤꯝ ꯂꯩ ꯍꯥꯏ ꯃꯌꯥꯝꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯆꯠꯂꯒ ꯇꯧꯔꯨꯕ ꯉꯝꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯪ ꯄꯤꯊꯕꯤꯕ ꯑꯗꯒꯤ ꯃꯥꯏ ꯀꯣꯟ ꯂꯩꯕꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯊꯥꯗꯔꯒ ꯑꯗꯨꯗ ꯍꯧꯍꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯧꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯇꯥꯃꯣ ꯈꯨꯡꯒꯪꯗ ꯂꯩꯕꯁꯤꯃꯛꯇꯕꯨ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯌꯥꯎꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ 100% ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯒꯤ ꯀꯣꯚꯤꯗ ꯃꯇꯝꯗꯁꯨ ꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯑꯣꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯒꯤꯗꯤ ꯏꯟꯀꯝꯗꯤ ꯂꯥꯛꯇ꯭ꯔꯦꯕ ꯇꯥꯃꯣ ꯃꯣꯏꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯐꯤꯗꯣ ꯁꯥꯔꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯩ ꯂꯦꯞꯇꯅ ꯄꯤꯔꯤꯕ ꯄꯤꯗꯕꯁꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯄꯤꯔꯤ ꯃꯣꯏꯗꯤ ꯑꯗꯨꯅ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯔꯤꯕꯅꯤꯅ ꯄꯩꯁꯥ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯗꯦꯠ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩ ꯄꯩꯁꯥꯁꯦ ꯑꯉꯥꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯦ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯑꯗꯨꯗꯨꯅ ꯑꯩ ꯁꯤ ꯃꯇꯝ ꯈꯔꯁꯤꯗ ꯃꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯍꯦꯟꯅ ꯑꯗꯨꯝ ꯂꯧꯁꯜꯂꯦꯕ ꯇꯥꯃꯣ ꯂꯧꯁꯜꯂ ꯃꯣꯏꯗ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯔꯦꯠ ꯑꯃ ꯂꯦꯞꯄꯤ ꯁꯤꯗ ꯍꯦꯛꯇ ꯃꯥꯅ 5,000 ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ 2,000 ꯄꯤꯒꯦꯅ ꯍꯥꯏꯕꯒꯤ ꯕꯥꯔꯒꯦꯅꯤꯡ ꯁꯤꯆꯨꯋꯦꯁꯟ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯩ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯤ ꯄꯤꯔꯒꯦ ꯌꯥꯔꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯁꯤ ꯌꯥꯔꯦ ꯇꯥꯔꯕ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯨ ꯈꯪꯉꯦ ꯑꯩꯅ ꯑꯗꯨ ꯂꯧꯔꯒ ꯑꯩꯅ ꯁꯤꯗ ꯌꯣꯜꯂꯤꯁꯨ ꯃꯣꯏ ꯈꯪꯉꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯝ ꯃꯣꯏꯁꯨ ꯃꯁꯥꯅ ꯈꯪꯉꯦ ꯁꯣꯔꯨꯝ ꯑꯃꯗ ꯐꯤ ꯊꯥꯡꯒꯠꯂꯒ ꯌꯣꯟꯕꯒ ꯀꯩꯊꯦꯜ ꯑꯃꯗ ꯐꯤ ꯊꯥꯡꯒꯠꯂꯒ ꯌꯣꯟꯕꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯇꯥꯃꯣ ꯍꯥꯏꯗꯤ ꯑꯗꯨꯗ ꯆꯂꯥꯏꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯅꯕꯒꯤ ꯃꯑꯣꯡꯗꯅꯦꯕ ꯑꯗꯨꯒ ꯂꯣꯠ ꯑꯣꯐ ꯄꯤꯄꯜ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯂꯩꯔꯨꯕꯗ ꯂꯩꯅꯤꯡꯗꯕ ꯁꯣꯔꯨꯝ ꯆꯪꯉ ꯂꯩꯅꯤꯡꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯗꯤꯗꯥꯁꯀꯤ ꯄꯣꯠꯁꯦ ꯂꯩꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯅꯒꯄꯥꯜ ꯑꯗꯨꯝ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯅꯦꯕ ꯑꯗꯨꯕꯨ ꯑꯦꯗꯤꯗꯥꯁꯇꯩ ꯄꯣꯠ ꯈꯛꯇꯪ ꯂꯩꯅꯤꯡꯕ ꯁꯣꯔꯨꯝ ꯆꯪꯉ ꯂꯩꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯍꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯕꯒꯤ ꯃꯥꯔꯀꯦꯠꯇꯨꯃ ꯉꯁꯥꯏ ꯄꯣꯠꯇꯨ ꯄꯨꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯁꯥꯏꯠ ꯑꯃꯔꯣꯝꯗ ꯃꯣꯏ ꯉꯁꯥꯏ ꯐꯤ ꯌꯣꯟꯐꯝ ꯈꯪꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯑꯃ ꯄꯤꯔ ꯃꯣꯏꯗ ꯌꯣꯜꯍꯜꯂꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯩꯅ ꯁꯥꯏꯠ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯒꯤ ꯇꯧꯖꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯦꯟꯇꯦꯅꯦꯟꯁ ꯆꯪꯉꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯌꯣꯟꯅꯕ AC ꯑꯗꯒꯤ ꯔꯦꯟꯠ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯂꯣꯠ ꯑꯣꯐ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯊꯥꯗꯔꯤꯕ ꯃꯌꯥꯝꯗꯣ ꯕꯤꯌꯔ ꯑꯦꯛꯁꯄꯦꯟꯁꯦꯁ ꯃꯌꯥꯝꯗꯣ every piece ꯁꯣꯜ ꯇꯧꯔꯤꯕꯗ ꯂꯣꯏ ꯌꯥꯎꯔꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯐꯤ ꯁꯥꯕꯤꯁꯤꯡ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯔꯤꯕ 180 ꯋꯤꯚꯔꯁꯤꯡꯁꯦ ꯂꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯅꯤꯅ ꯃꯣꯔ ꯗꯦꯟ 6 years ꯍꯦꯟꯅ ꯑꯩ ꯍꯧꯖꯤꯛ ꯉꯁꯤꯐꯥꯎꯗ ꯂꯦꯡꯗꯅ ꯃꯣꯏꯒ ꯑꯩ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯑꯦꯖ ꯑꯦ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯄꯤꯔꯤꯕꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯨ ꯂꯥꯛꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯀꯥꯟꯗ ꯐꯦꯁꯟ ꯁꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯦꯁꯟ ꯁꯣꯁꯤꯗ ꯀꯔꯤꯅꯣ ꯎꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯗꯨ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯐꯦꯁꯟ ꯁꯣ ꯍꯥꯏꯔꯒ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯃ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯔꯤꯕꯀꯣ ꯃꯣꯗꯦꯜꯗꯣ ꯌꯦꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯣꯁꯇ꯭ꯌꯨꯝꯗꯣ ꯌꯦꯡꯗꯣꯏꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯃꯌꯥꯝꯒꯤ ꯀꯟꯐ꯭ꯌꯨꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯝꯇ ꯀ꯭ꯂꯥꯔꯤꯐꯥꯏ ꯃꯅꯤꯄꯨꯔꯁꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯁꯦ ꯀꯟꯐ꯭ꯌꯨꯖ ꯇꯥꯃꯣ ꯍꯥꯏꯔꯤꯕ ꯀ꯭ꯋꯦꯁꯟꯁꯦ ꯌꯥꯝ ꯀꯟꯐ꯭ꯌꯨꯖ ꯂꯩꯔꯝꯕꯅꯦ ꯑꯍꯥꯟꯕꯗ ꯑꯗꯨꯕꯨ ꯔꯟꯋꯦ ꯁꯣ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯃꯣ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯔꯇꯤꯀꯨꯂꯔ ꯄ꯭ꯔꯣꯗꯛ ꯑꯃ ꯑꯗꯨꯒ ꯄꯔꯇꯤꯀꯨꯂꯔ ꯕ꯭ꯔꯥꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯔꯇꯤꯀꯨꯂꯔ ꯗꯤꯖꯥꯏꯟ ꯑꯃ ꯁꯣꯀꯦꯁ ꯇꯧꯅꯕ ꯇꯥꯟꯖꯥ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯍꯥꯏꯕꯒ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯁꯣꯒ ꯌꯥꯝ ꯈꯦꯠꯅꯩ ꯃꯅꯤꯄꯨꯔꯗꯗꯤ ꯄꯦꯖꯦꯟꯠꯀ ꯔꯟꯋꯦꯒꯁꯦ ꯀꯟꯐ꯭ꯌꯨꯖ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯄꯦꯖꯦꯟꯇꯤ ꯉꯁꯥꯏ ꯃꯤꯁ ꯇꯧꯔꯒ ꯁꯛ ꯐꯖꯕꯗꯣ ꯎꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯟꯋే ꯁꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯃꯦꯟꯠꯁꯤꯅꯦ ꯎꯠꯇꯣꯏꯁꯦ ꯑꯗꯨꯅ ꯑꯩ ꯃꯣꯗꯦꯜ ꯐꯖꯕ ꯐꯖꯗꯕ ꯇꯥꯃꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯦꯝꯃꯛꯏꯕ ꯗꯤꯖꯥꯏꯟꯗꯨꯅ ꯐꯤꯠ ꯇꯧꯒꯗꯕ ꯃꯤ ꯆꯞ ꯆꯥꯕ ꯃꯥꯏ ꯕꯣꯗꯤ ꯃꯥꯏ ꯍꯥꯏꯠ ꯃꯥꯒꯤ ꯐꯤꯔꯣꯟꯗꯣ ꯀꯦꯔꯤ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯐꯖꯅꯤ ꯈꯟꯕ ꯑꯗꯨꯒꯤ ꯄꯔꯇꯤꯀꯨꯂꯔ
haidi shape to mal ahan noi bi ai tamo maybe 50 above kina hena setlaga di angoba phin madam da lem be tam sumi mari na ko international arena ra ton ba design me am puto kare robot ki khoi ki sagol kangje ki kare ki me am to ko feedback si kamai li aduga leiriba international gi atop designer me ama ton ba thengara mani makoi gi ba comment feedback aduga suggestion kai le kamai to basically makoi so dum tamo yam harawi bu moina hai se haidi moina ai sa hai jagin usable oi ba garment soina nang puthora ga di nang market se mapan da laini aina hai akhoi manipur doi na ai market pi bangam de tuna mapan da pot pi na vai tanza di hendok tana dubu akhoi manipur da sungai akhoi manipur ri saba haidi pillow cover gumba dum yam leidan tamo hen lungi sigu mayam adu mayam moin jo hai nang atopa mayam singda nang kut hadara ga chak pi appreciate am tawi du na bu tamo ngasi bok ta dum any haidi sustainable fashion gi matang lak matam da dum invitation phange hojik chu dum recently upcoming haidi September ki tang thoi je Italy da invite tor e da mo du gi chatna bagi kana sem sari hai tare adu handa coming up kano je tang kuni thoi September ki tang kuni thoi je program lai Milan da aduna one of the fashion city acho work kano program am oi doine haidi live TV fashion gi achoba moi Italy gi city TV channel lamna sponsor taw event ne ba adu gi da haidi chatna ba na tawri du aduna in haije haidi appreciate the always tawi hamdam da kaino hamdam da khoi uniqueness ma tongan ba ma leibani na haidi akhoi gi poche ad he utpa matam da adagi akhoi gi tongan ba kaino sima yam supportive oiba adagi haidi weaver oiba back to local back to roots oiba sumba wakhalon idea da tawba design gi yum phang ma oibani na hadi handloom ni akhoi traditional textile ni akhoi traditional clothes ni akhoi na pukhalai je ka haim tam na akhoi da tongan ba nungshi ba akhoi tongan ba kaino ma adugi yam supportive oiba kaino ma se uba phangi hai tare da okay adu maro na akhoi na pa mi saji phau da design to gi ba sing se sei da pham se to gi ba sing se da kwai de gi nugai jang hai tare ko khwaidagi pamjagi ba design se karam mun oige se bolo sofa design se tawai sing ha ga di aina maitai make se khoi gi linguistic hai tare aina sum yengak pa matam da aina khoi sagol kangjai oiro simyam se aina khoi gi phiron da reflect tawno khonarak pa se hoi yamna khoina khangu ba hairu ba makti na ti damo dubu akhoi ju haidi sense manipur da chaw manipur da pokpa aduga manipuri ama maitai community dagi oiru banina haidi akhoi gi leizaram ba poching je akhoi ne haiba takpa ya ba akhoi uniqueness oiba akhoi culture tradition jing je ai gi tawri ba sinfam hai tare si fi salon cha za reflect to holaga uthok na ba haidi laik pa haiba mina lai riak pa adumain tawdana khoina si khoi leizaram ba poching je aina ai gi phiron jing da reflect to na bana khonarak pagi pandam gi achoba kainom ni hai tare dubu sagol kangje ni mi khuding na ingada ba dinate ba tamo ai kaino ham tam da haidi amuk iluraga dum loi gada ba duna mi am kana su demand le gada potina te dubu adui pothi yeng matam da phajai ne haiba art piece moina thamba ya ba adum art piece ki type toina utpa hai tare adubu adugumba adumaina presentation ulai sti tamo akoina ka shu poto yang kana utpa laihi ba khotki ba dum ba laite ba adubu except hoi mi amani na dum laihi ba dum yawe manipur da ko aduga adugi potu di ngasagi mainly showcasing of akoi culture reflection of our culture do adu aina akoi garments design ta hanna ko na bane aduga akoi maitai me ki poche particularly aina yamna nungshijagi ba hai tare haidi closely to my heart kain han tanda ini han hanasu haidi puthok sagi ba oikiba haidi manipur da mamang da haidi maitai mek se phi da reflect to bose lai hiriba mamang da rain ngasagi si poche haidi atopa mi abcd kain thaba myam dum thengna ba hai tare adugi lei inspiration lawra ga adudi khoi su maitai mek se ai try to be ai nan ta wa ai try to gibane tawra matung da then Milan Kango team na Milan khoi manipur gi maitai mek ki kana khoi gi role chawa thodang loriba Milan gi team na appreciate tawra ga ngon da haidi moina haidi award ka pi ga kai khumna su pi ki duga appreciation to gi ko duna adu do yamna ngon dam nungshi ba ngon dam proud moment ma ngon da haidi ai gi achievement nam ne na tamo I understand tawin ita ko dun startup la stand up la malam da startup adugi handak kit na aham bane duga haidi department dagi oina tamo funding gum lay ba khot pa kem leite duga ai na tasing na business startup to tamo yam wana su toraki ba toraki di ai no su tori ba mafam su ai friends ki mafam ne ai imanabi yam lun tina zabai imanabi mafam ne duna pabung duna haidi paisa loboi lobu to boy toraka ai rent ki mafam space to ngona pi daga adum haidi hodok on pi ki mafam ne ba aduga toraka
ꯑꯩꯁꯨ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅ ꯕꯦꯛꯑꯞ ꯁꯨꯡꯂꯩ ꯂꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯅꯣꯠ ꯏꯚꯟ ꯁꯤꯡꯒꯜ ꯏꯟꯚꯦꯁꯠꯃꯦꯟ ꯌꯥꯎꯈꯤꯗꯦꯕ ꯐꯦꯃꯤꯂꯤꯗꯒꯤ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯉꯁꯥꯏ ꯃꯦꯀꯞ ꯇꯧꯔꯛꯄ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯈꯔꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁ꯭ꯇꯥꯔꯠꯑꯞ ꯇꯧꯔꯝꯕꯅꯦ ꯑꯍꯥꯟꯕꯗ ꯐꯅꯦꯛ ꯀꯧꯕꯁꯨ ꯊꯝꯕ ꯉꯝꯃꯝꯗꯦꯕ ꯇꯥꯃꯣ ꯍꯥꯏꯗꯤ ꯃꯣꯔ ꯗꯦꯟ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠꯇꯨꯅ ꯍꯦꯟꯅ ꯋꯥꯡꯈꯤꯕꯒꯤ ꯑꯩ ꯇꯧꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯅ ꯍꯦꯟꯅ ꯋꯥꯡꯈꯤꯕꯒꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯍ꯭ꯌꯨꯖ ꯏꯟꯚꯦꯁꯠꯃꯦꯟꯒ ꯂꯩꯔꯝꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯕꯥꯏ ꯁ꯭ꯇꯥꯔꯠꯑꯞꯇꯗꯤ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯇꯥꯃꯣ ꯌꯥꯝ ꯋꯥꯈꯤꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ ꯇꯥꯃꯣ ꯍꯥꯏꯗꯤ ꯑꯦꯀ꯭ꯔꯣꯁ ꯗꯦꯠ ꯑꯩ ꯍꯧꯖꯤꯛ ꯏꯟꯚꯦꯁꯠꯃꯦꯟ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯥꯔꯠꯑꯞꯀꯤꯗꯨꯗ ꯍꯥꯏꯗꯤ ꯔꯤꯁꯦꯟ ꯍꯧꯖꯤꯛ ꯀꯔꯦꯟ ꯒꯣꯔꯃꯦꯟꯇꯒꯤ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯄ꯭ꯔꯣꯖꯦꯛꯇꯨꯗꯒꯤ ꯑꯩ ꯍꯥꯏꯗꯤ ꯁ꯭ꯀꯤꯝꯗꯨꯗꯒꯤ ꯑꯩ ꯂꯣꯟ ꯑꯆꯧꯕ ꯑꯃꯈꯛ ꯐꯪꯈꯤ ꯑꯗꯨꯗꯨꯅ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯔꯒ ꯑꯩ ꯑꯦꯛꯁꯄꯦꯟꯁꯟ ꯍꯦꯟꯅ ꯇꯧꯅꯕ ꯐꯤꯁꯥꯕꯤ ꯌꯥꯝꯈꯠꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯒꯤ ꯂꯨꯝꯁ ꯀꯩꯀꯥ ꯂꯩꯗꯅ ꯈꯣꯠꯇꯅ ꯍꯟꯗꯛ ꯑꯗꯨꯒꯤ ꯊꯧꯗꯥꯡ ꯑꯃꯗꯤ ꯇꯧꯋꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯅ ꯐꯣꯔꯦꯟ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗ ꯍꯥꯏꯗꯤ ꯍꯦꯟꯂꯨꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯅꯤꯔꯛ ꯈꯛꯇꯤ ꯃꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯅ ꯑꯦꯃꯥꯎꯟ ꯈꯔꯗꯤ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯇꯨꯡꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯅ ꯇꯧꯔꯛꯏꯕ ꯁ꯭ꯇ꯭ꯔꯒꯜ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯔꯛꯄ ꯁ꯭ꯀꯨꯜꯂꯤꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯣ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯐꯤꯒꯔ ꯑꯃ ꯑꯣꯏꯕ ꯉꯝꯃꯛꯄꯅꯦꯕ ꯁꯤꯒꯨꯝꯕ ꯑꯦꯁꯄꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕꯀꯣ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯉꯁꯤ ꯂꯩꯔꯤꯕ ꯍꯣꯠꯅꯔꯛꯏꯕ ꯂꯥꯏꯛ ꯉꯁꯤ ꯃꯤꯔꯥꯕꯥꯏꯅ ꯑꯩꯈꯣꯏ ꯑꯣꯂꯦꯝꯄꯤꯛꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯃꯃꯥꯡꯗ ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛꯇ ꯐꯪꯗꯅ ꯂꯥꯛꯈꯤꯕ ꯀꯞꯄꯒ ꯍꯜꯂꯛꯈꯤꯕ ꯉꯁꯤꯗꯤ ꯅꯣꯛꯇꯅ ꯃꯌꯥꯝ ꯑꯃ ꯑꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯂꯥꯏꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯂꯝꯁꯤꯗ ꯆꯪꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯔꯣꯕꯥꯔꯠꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯊꯪ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯕꯀꯣ ꯁꯤꯃꯗꯤ ꯃꯦꯟ ꯄꯔꯁꯤꯁꯇꯦꯟ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯗꯤꯇꯔꯃꯤꯅꯦꯁꯟ ꯋꯥꯡꯕ ꯑꯃ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯔ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯥꯡꯖꯤꯟ ꯑꯣꯏꯅ ꯊꯥꯔꯒ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯗꯤꯖꯥꯏꯅꯔ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯦꯅ ꯈꯜꯂꯒ ꯇꯧꯔꯒꯗꯤ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯕꯗ ꯈꯔ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯃꯥꯗꯧꯅ ꯐꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯒ ꯇꯧꯔꯕ ꯑꯃ ꯈꯔ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯐꯦꯝ ꯑꯦꯟ ꯃꯅꯤꯁꯦ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯥꯛꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯏꯐ ꯌꯣꯔ ꯍꯥꯔꯗ ꯋꯔꯛ ꯗꯤꯖꯔꯞꯁ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯂꯥꯛꯆꯒꯗꯕ ꯃꯤꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯐꯪꯉꯛꯄ ꯃꯤꯅ ꯔꯦꯀꯛꯅꯥꯏꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯇꯥꯃꯣ ꯑꯗꯨ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯟꯁꯤꯗꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯅꯤ ꯃꯤꯅ ꯔꯦꯀꯛꯅꯥꯏꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨ ꯐꯦꯝꯒ ꯃꯅꯤꯒꯩ ꯈꯜꯂꯒ ꯃꯥꯡꯖꯧꯅꯅ ꯊꯕꯛ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕꯗ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯕꯨ ꯑꯗꯨꯒ ꯔꯤꯁꯔꯆ ꯐꯖꯅ ꯇꯧꯕ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯌꯥꯝꯕ ꯂꯣꯏ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯐꯣꯇꯣꯒꯨꯝꯕ ꯈꯔ ꯊꯥꯒꯠꯄ ꯑꯗꯒꯤ ꯃꯤꯅꯒ ꯈꯔ ꯂꯥꯏꯛꯀꯨꯝꯕ ꯈꯔ ꯇꯧꯕ ꯀꯃꯦꯟꯠꯀꯨꯝꯕ ꯈꯔ ꯄꯥꯝꯕꯩꯗꯃꯛꯇ ꯑꯌꯥꯝꯕꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯅꯤꯡꯕꯩ ꯋꯥꯈꯜ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯒꯨꯝꯕ ꯑꯣꯏꯅꯤꯡꯕꯩ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯗꯤ ꯗꯦꯠ ꯋꯨꯟ ꯂꯥꯁ ꯂꯣꯡ ꯐꯣꯔ ꯚꯦꯔꯤ ꯂꯣꯡ ꯇꯥꯏꯝ ꯑꯗꯨꯅ ꯀꯔꯤꯌꯔ ꯑꯣꯏꯅ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯌꯥꯝ ꯗꯤꯖꯣꯜቭ ꯇꯧꯕ ꯌꯥꯝ ꯄꯨꯛꯅꯤꯡ ꯂꯨꯞꯄꯒ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠꯂꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯅꯦ ꯑꯩ ꯑꯄꯥꯝꯕꯁꯤꯗꯅ ꯈꯜꯂꯒ ꯄꯨꯔꯥ ꯆꯞ ꯌꯨꯡꯅ ꯏꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯕꯦꯛꯀꯞ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯥꯐꯇꯔ ꯑꯣꯜ ꯐꯦꯁꯟ ꯆꯪꯕꯁꯦ ꯇꯥꯃꯣ ꯈꯔ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯝꯃꯛꯇꯕꯅꯤ ꯑꯗꯨꯕꯨ ꯇꯝꯃꯛꯄ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯁꯦ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕ ꯀꯣꯔꯁ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯃꯗ ꯑꯗꯨꯝ 10 lakhs ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯀꯣꯔꯁ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯝꯅꯤꯡꯕ ꯀꯣꯂꯦꯖꯀꯤ ꯃꯈꯥꯗꯁꯨ ꯄꯣꯜꯂꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯇꯁꯦꯡꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯁ꯭ꯇꯗꯤ ꯇꯧꯕ ꯄꯦꯔꯦꯟꯠꯁꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯗ꯭ꯔꯥ ꯏꯟꯚꯦꯁꯠꯃꯦꯟ ꯉꯝꯃꯗ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯛꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨ ꯃꯥ ꯍꯥꯟꯅ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗꯗꯤ ꯗꯨ ꯑꯣꯔ ꯗꯥꯏ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯔꯒꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤꯅ ꯌꯥꯗ꯭ꯔꯁꯨ ꯇꯧꯔꯅꯤꯅ ꯈꯜꯂꯒ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯦ ꯔꯣꯕꯥꯔꯠꯀꯤ ꯀꯔꯝꯕ ꯑꯣꯏꯒꯦ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯑꯩꯒꯤꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯁ꯭ꯇꯣꯔ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯂꯦꯚꯦꯜꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯃꯤ ꯃꯌꯥꯝ ꯊꯕꯛ ꯄꯤꯕ ꯉꯝꯃꯛꯄꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗ ꯑꯩ ꯄꯩꯁా ꯀꯥꯏꯗ ꯇꯥꯜꯂꯒ ꯑꯩ ꯍꯤꯡꯗꯣꯏꯅോ ꯈꯜꯂꯝꯕꯁꯦ ꯑꯩꯅ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯁꯔꯚꯥꯏꯚꯦꯜꯅꯦꯅ ꯈꯜꯂꯒ ꯃꯤ ꯃꯌꯥꯝ ꯊꯕꯛ ꯄꯤꯔꯒ ꯑꯩꯒꯤ ꯃꯈꯥꯗ ꯃꯣꯏ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃ ꯍꯤꯡꯕ ꯉꯝꯃꯤꯅꯦ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯑꯃ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯊꯕꯛ ꯈꯔ ꯇꯧꯔꯤ ꯈꯟꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯇꯥꯃꯣ ꯑꯩꯒꯤ ꯕꯤꯒꯦꯁ ꯑꯦꯆꯤꯞꯃꯦꯟ ꯑꯦꯟ ꯍꯦꯄꯤꯌꯦꯁ ꯑꯦꯆꯤꯞꯃꯦꯟ ꯑꯣꯐ ꯃꯥꯏ ꯂꯥꯏꯐꯅꯤ ꯑꯗꯨ ꯈꯜꯂꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕ ꯇꯥꯏꯀꯣ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯃꯤꯀꯨꯞ ꯍꯥꯏ ꯇꯥꯏ obviously that should ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯔꯔꯣꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ she was the one who always ꯍꯥꯏꯗꯤ ꯑꯩꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯛꯄ ꯃꯤꯅꯦ ꯍꯥꯏꯗꯤ ꯄꯦꯔꯦꯟꯠꯁ ꯐꯦꯃꯤꯂꯤꯅ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯥꯏꯗꯇ ꯑꯗꯨꯝ ꯃꯃꯥ ꯍꯥꯏꯔꯦꯗꯅ ꯑꯗꯨꯝ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯠꯄꯅꯤꯅ ꯍꯥꯏꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯣ
adu ma leikidaba sa adu de henungai to ta mon la roi ngam nungai to punsi ki awa nungai myam ma thoni adu hojik si akoina leiba fashion gi train se hai tare ko fashion gi train si manipur da kamaina leire aduga leiba youth sing su sa habi re ko youth sing pam be hengile aduga train si phajana mamai chum puna da na hai tare ko adum bada kai phungin be lei haji fashion haraga khoi gi yamna ot oiba dagi khoi leiba sim rem de sele project party da karida night party de ga tawya da ba khoi yamna manipur samna conservative oiba mo oibani na sai da mai lei hi si matang ta mo khoi designing se khoi couture haiba zu khai to ego dagi wearable brand kan lady ba ta mo sida mo ready to made garments ko adi mi ma set pa ya ba adu mo yam lei du bu sengna hargadi khoi manipur di mu culturally bound oiba yamna culturally na bound to ba lam ma oibani na ko khoina any train ma set to ba natraga na khoina chatna bi ma sem matamda kitang tungmangi ako ay su learn to jarak bani tamo ay su hambada gyan taram de dum independence se am work tor me du bu khoi ahan jing thengna ba khotpa me am da dum idea kha kha phangam matungda haidi culturally preserve to bosu ki phajaba su tamo dum leiba na akhoi culture se si maina to we haiba matamda haidi tongan ba mina respect to ba tongan ba mi adugi kanom su dum leibani na khoina si pot se as a designer moina haidi matamgi matungi na chunana ba su chatpa samna haibda color bu oiro tamo machu mamen bu oiro matamgi matung samna haibda matam thambale ko katang selamme mai ma kong katang selamme adu hin leram de du hauji di machu makan makan nam thole sumaina tawdana haidi yam kanna reflection changes su leitaba aduga chanari ba matam sigi matung ni su yaungna ba su hona ba aduga yamna design inappropriate oiba aduga yam vulgarity oiba mong da haidi khoi manipur da laiba situation ko aduga khoi manipur da laiba haidi chanabi khoi culture mayam asi se yenga matung da khoina akhoi gi lamdam si ka chusanaga da ba mong da ko adu design tawraga su phajaba mong da tawraga di hena dum reflect tawni aduga akhoi gi traditional outfit su dum market hena chatpa dum hen gani hai tare haidi western outfit amda ai sibu set pam ko shloi te ko manipur club lai banate party set la kai chaluni dubu phanik phi ji ta mo set ta bya tra ba kano ma ohelli ba si poche khoina kai guma ohelli ba poche akoina trends atopam puthorok tari ohelli ba poche mangi thuine ba ohelli ba poche atopam na ohela ka duine ba aduna akoina si poche compulsory fashion da trends chana halaga thamba tari ta mo haidi traditional da dum ku tharaga koina somaina hand to hand chatpa taraga di si poche na dum fashion oijaraga si poche na dum phajahalaga haidi akoina makhan mong da styling tawraga set pai mong da phasabi mong da selakpa matam da si poche dum sustain tawraga dum tung sang na chatpa ngamni aduduga akhoi traditional yukhat pasoina thokani na thajai okay aduga manipur su ngai sam akhoi fashion gi tambam mai batare ko si pangal leitaba aduga hazik manipur swai kuthek pada designer kuthek pada mi ari haiba khut parang kai leiti hai batare kuthek pada khara mangin ban baya khara tani leiri si ko aduna si ki si akhoi kitang pamjab kangbu sing su khona ama palapta either say bangalore chatlaga tambangam da basi ai sumse institute kumba ninkhana bigi du kari dream project kai le ai si se ai haidi last and final project hai ga ta male ai journey gi matung ina ko I was already 36 year old chai contract to piece sujare ta mo ai sage duna haidi adum matam je chahi ahan usilak pai ta to khan je khale adigi lehogada angang sing sinam khoi se mu replace ta ho pai tan jam sum lak ka dori bne batamo aduna makhoi sem da bai tan ja hai se haidi lap na chatlaga mapan fashion designing tam bagi kudong cha da ba myam su lei ba aduna fashion designing ka har ka ina course ma pra hang do ga robot fashion designing ka hang do podre in he pam ja da batamo university makha de academic course oina hanga ga chat pado taseng na adugi tan ja du mangam ga di khalaga ai plan and hope di ai tauri kanna di dik tauri dubu sigi taudringai mangoi na kai gumba if university da tamo ko mu ga lai si da ko course kai gumba haidi fashion designing course se compulsory haidi main course moi na ga happy ra ga di tamo yam phane na khalle sig infrastructure ga thama ga di dum huzik haidi beauty industry na tan ko handloom and textile industry su chakholak pagi tan jama duga sida su thabain khang haidi pina betan jama duga laibam pansing mapana ga chala fashion designing pe sham yam tammi myam je akoi manipur da su maina tamna betan ja chobam ma phangne na thajai tu na adu su dum Manipur gi khoi mari na authorities na khoi gi university da kaiguma course se khoi gi compulsory khoi gi academic course na happy raga di yam phane na khale dubu ai isama ki su oina dum ai university me makha de tawra ga ngama ga di tamo ai plan ni tawri dubu like khramine se hai ta tamo ai adu ngam boys again aduga tungi lakada bangang sing future generation sing guide tawra ga
ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯦꯚꯦꯜꯗꯒꯤ ꯑꯗꯨꯝ ꯄꯨꯕ ꯉꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩ ꯂꯧꯖꯒꯦꯅ ꯈꯜꯂꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯣꯚꯤꯗ ꯃꯅꯨꯡꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤꯁꯤꯁꯨ ꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯀꯔꯐ꯭ꯌꯨ ꯇꯧꯔꯤꯕ ꯃꯇꯝꯅꯤ ꯍꯞꯇꯥ ꯑꯃ ꯁꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯒ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯃꯇꯝꯁꯤ ꯀꯣꯚꯤꯗꯁꯤꯅ ꯀꯌꯥꯝꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯤꯗ ꯀꯌꯥꯝ ꯏꯝꯄꯦꯛꯁꯦ ꯀꯌꯥꯝ ꯄꯤ ꯀꯃꯥꯏꯅ ꯇꯧꯏ ꯊꯤꯅ ꯄꯤꯔꯦ ꯇꯥꯃꯣ ꯁꯤꯗꯤ ꯋꯥꯕꯩ ꯖꯥꯠꯇ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯍꯥꯏꯗꯤ ꯂꯣꯟꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕꯅꯤꯅ ꯂꯣꯟꯒꯨꯝꯕꯁꯦ ꯁꯤꯡꯕ ꯂꯦꯞꯇꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒ ꯂꯥꯛꯏꯗꯨꯒ ꯔꯣꯇꯦꯁꯟ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗ ꯗꯤꯄꯦꯟꯗꯦꯕꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯇꯥꯃꯣ ꯍꯥꯏꯗꯤ ꯃꯤ 200 ꯃꯌꯥꯗꯅꯦ ꯁ꯭ꯇꯥꯐꯇ ꯍꯥꯏꯔꯒꯗꯤ ꯑꯣꯜꯃꯣꯁ ꯑꯩ 21 ꯁ꯭ꯇꯥꯐꯅꯦ ꯊꯕꯛ ꯇꯧꯔꯤꯁꯦ ꯄꯔꯃꯅꯦꯟ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯗꯨꯝ ꯁ꯭ꯇꯣꯔꯗ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯦꯅꯦꯖꯔ ꯍꯦꯜꯄꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯣꯏ ꯌꯥꯎꯔꯒ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯤ ꯇꯨꯕ ꯈꯣꯠꯄ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔ ꯃꯇꯨꯡꯗ ꯃꯤ 12ꯅꯦ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯂꯔꯤꯁꯦ ꯊꯥ ꯑꯃꯒꯤ ꯈꯤꯇꯪ ꯌꯥꯝꯗ꯭ꯔꯁꯨ ꯃꯣꯏ ꯏꯟꯁꯦꯟꯇꯤꯞꯁꯀꯨꯝꯕ ꯊꯥꯅꯕ ꯐꯨꯜ ꯄꯦꯃꯦꯟꯃꯛ ꯄꯤꯗ꯭ꯔꯁꯨ ꯍꯣꯠꯅꯕ ꯑꯗꯒꯤ ꯊꯤꯡꯒꯠꯂꯛꯏꯁꯦ ꯃꯇꯝꯁꯦ ꯑꯣꯜꯃꯣꯁ 5 monthsꯀꯨꯝꯕ ꯐꯥꯒꯠꯂꯛꯑꯕꯅꯤ나 ꯑꯗꯨꯒꯤ ꯑꯆꯧꯕ ꯋꯥꯕꯗꯤ ꯈꯝꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯣꯟꯒꯤ ꯄꯩꯁꯥꯁꯤꯁꯨ ꯁꯤꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯂꯣꯟꯅꯦꯅ ꯂꯧꯔꯨꯕ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯡꯉꯤ ꯑꯇꯣꯞꯄ ꯕꯦꯡꯛꯀꯤ ꯂꯣꯟꯁꯨ ꯑꯗꯨꯝ ꯁꯤꯡꯕꯅꯤꯅ ꯄꯩꯁꯥ ꯂꯥꯛꯄꯗꯤ ꯄꯨꯔꯥ ꯂꯦꯞꯈꯤꯕ ꯂꯣꯟꯗꯤ ꯁꯤꯡꯗ ꯌꯥꯗꯕꯅ ꯁꯤꯡꯒꯠꯂꯛꯄ ꯑꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯤ ꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯐꯤ ꯀꯥꯈꯠꯂꯛꯄ ꯑꯗꯨꯝ ꯑꯦꯚ꯭ꯔꯤ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯐꯤ ꯀꯥꯔꯛꯄꯅꯤ ꯑꯗꯨꯅ ꯐꯤꯗꯣ ꯑꯩꯒꯤꯅꯦꯅ ꯁꯥꯕꯅꯤꯅ ꯇꯥꯃꯣ ꯂꯧꯗꯕꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯤ ꯑꯇꯣꯞꯄꯗꯤ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯒ ꯔꯦꯟꯗꯝꯂꯤ ꯂꯧꯔꯨꯕ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯝꯃꯝꯕ ꯉꯁꯥꯏꯒꯤ ꯀꯦꯁ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇꯒꯤ ꯄꯤꯕꯁꯦ ꯁꯤꯐꯥꯎꯕ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯃꯌꯥꯝ ꯄꯩꯁꯥ ꯄꯤꯈꯠꯂꯛꯄ ꯍꯥꯏꯁꯦ 5 monthsꯇ ꯑꯗꯨꯝ ꯐꯤꯁꯦ ꯇꯥꯃꯣ ꯑꯗꯨꯝ ꯐꯤ 100-150 ꯃꯊꯛꯀꯤ ꯄꯩꯁꯥ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯐꯤ ꯑꯃꯅ ꯃꯤꯅꯤꯃꯝ 10,000ꯗꯪ ꯄꯥꯕꯗ ꯑꯗꯨꯝ ꯂꯥꯛ 50 ꯃꯌꯥ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯐꯪꯉꯤ ꯀꯩꯅꯣꯗ ꯑꯗꯨꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯐꯪꯗꯅꯕ ꯃꯣꯏ ꯐꯪꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯥ 2-3ꯒꯁꯦ ꯑꯃꯨꯛ ꯊꯤꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯆꯧꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯅꯤ ꯑꯀꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯛꯀꯅꯤꯅ ꯑꯩ ꯊꯥꯖꯕ ꯂꯩ ꯑꯣꯀꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯊꯨꯕ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯦꯖ ꯑꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯐꯤꯒꯔ ꯑꯃ ꯑꯣꯏꯅ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯑꯃꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯀꯦꯕꯜꯗ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯀꯣꯚꯤꯗ 19ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯅꯕ ꯀꯔꯤ ꯇꯧꯕ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯂꯥꯏꯆꯠ ꯂꯥꯏꯑꯣꯡꯁꯦ ꯋꯤ ꯍꯥꯞ ꯇꯨ ꯂꯤቭ ꯋꯤꯠ ꯀꯣꯚꯤꯗ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯥꯛꯀꯗꯣꯔꯦꯕ ꯂꯥꯏꯅꯥꯁꯤꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔ ꯆꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯏꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯕꯤꯕ ꯑꯗꯨꯝ ꯃꯤ ꯃꯔꯛꯇ ꯆꯪꯉꯒꯁꯨ ꯏꯁꯥꯅ ꯃꯥꯛꯁ ꯎꯞꯄ ꯑꯗꯒꯤ ꯍꯥꯏꯗꯤ ꯐꯖꯅ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕ ꯑꯗꯒꯤ ꯁꯦꯠꯂꯨꯔꯤꯕ ꯐꯤꯔꯣꯜ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯗ ꯐꯖꯅ ꯍꯥꯏꯗꯤ ꯇꯤꯡꯁꯤꯟꯕꯤꯕ ꯍꯥꯏꯗꯤ ꯈꯔ ꯋꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯅꯨꯡ ꯊꯣꯛꯑꯕꯅꯤꯅ ꯑꯗꯨ ꯌꯥꯔꯤꯈꯩꯗꯤ ꯊꯣꯛꯄꯤꯒꯅꯨ ꯅꯦꯁꯦꯁꯤꯇꯤꯁꯇ ꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒ if ꯀꯩꯒꯨꯝꯕ ꯀꯟꯗꯤꯁꯟꯅ ꯌꯥꯗ꯭ꯔꯒ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯇꯤꯡꯁꯤꯟꯕꯤꯔꯝꯕ ꯏꯔꯨ ꯃꯥꯏꯊꯖꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯇꯣꯞꯄ ꯂꯩꯁꯤꯡꯗꯨꯗ ꯍꯥꯟꯅ ꯐꯤꯔꯣꯜ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯨꯗꯕ ꯑꯗꯩ ꯈꯨꯠ ꯁꯥ ꯐꯖꯅ ꯍꯥꯝꯃꯒ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕꯤꯕ ꯃꯥꯛꯁꯇꯣ ꯌꯥꯔꯤꯈꯣꯏ ꯃꯥꯛꯁꯁꯦ ꯗꯤꯁꯄꯣꯁ ꯇꯧꯕꯤꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯃꯥꯛꯁ ꯎꯞꯄꯒ ꯑꯗꯨꯝ ꯃꯥꯛꯁ ꯑꯗꯨꯝ ꯊꯝꯃꯒ ꯑꯃꯨꯛ ꯎꯞꯁꯜꯂꯒ ꯑꯃꯨꯛ ꯆꯠꯄꯁꯦ ꯂꯩ ꯑꯗꯨꯅ ꯑꯩ ꯌꯥꯔꯤꯈꯣꯏ ꯑꯩꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯗꯤꯁꯄꯣꯖꯦꯕꯜ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯅ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯥꯛꯁ ꯑꯗꯨꯝ ꯑꯩ ꯏꯁꯥꯅ ꯊꯕꯛ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯗꯤ ꯃꯥꯛꯁ 3-4 ꯀꯦꯔꯤ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯩ ꯎꯞꯄꯨꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯗꯁꯕꯤꯟꯗ ꯃꯐꯝꯗ ꯍꯨꯟꯗꯣꯛꯄꯤꯕ ꯑꯗꯨꯒ ꯃꯥꯛꯁ ꯍꯨꯟꯗꯣꯛꯄ ꯃꯇꯝꯗ ꯑꯣꯜꯋꯦꯁ ꯁꯦꯅꯤꯇꯥꯏꯁ ꯐꯖꯅ ꯇꯧꯕꯤꯔꯒ ꯐꯖꯅ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯄꯒ ꯐꯖꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯄꯤꯌꯨ ꯔꯣꯗ ꯁꯥꯏꯗ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯒꯨꯝꯕꯗ ꯃꯥꯛꯁ ꯂꯧꯊꯣꯛ ꯍꯨꯟꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯑꯗꯨꯁꯨ ꯑꯆꯧꯕ ꯔꯤꯛꯁ ꯑꯃꯅꯤ ꯁꯤꯟꯁ ꯑꯦꯌꯔꯕꯣꯟ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯥꯃꯣꯖꯤꯠꯁꯨ ꯑꯗꯒꯤ ꯑꯦꯟꯇꯥꯌꯔ ꯇꯤꯝ ꯑꯣꯐ ELITETVꯁꯨ ꯑꯩꯕꯨ ꯉꯁꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯧꯔꯒ ꯑꯃꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯁꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗ꯭ꯔꯤꯝ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ ꯁꯦꯞꯇꯦꯝꯕꯔꯗ ꯃꯤꯂꯥꯟꯗ ꯆꯠꯇꯣꯔꯤꯕ ꯆꯠꯇꯣꯏꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯋꯥꯐꯝ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ELITE TVꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯣꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯄꯨꯡꯈꯨꯝꯁꯤꯃꯛꯇꯗ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯍꯣꯠꯅꯕ ꯀꯟꯕ ꯑꯦꯅꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯅꯤꯁ ꯑꯣꯏꯕ ꯌꯥꯏ ꯑꯦꯛꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯌꯥꯝꯁꯤ ꯎꯅꯖꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯉꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯀꯃꯥꯏꯅ ꯌꯧꯕ ꯉꯝꯃꯛꯈꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯁꯤ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ